Quarantine center dagi senthorokpa ama mayam sangduna pharaba matung amuk quarantine tohonkhre. Thongjugi manungda hangba quarantine center amadagi senthorokpani haiba miyoi ama singjamai police na pharaga lamfelda leiba RD wing da hangba quarantine center da amuk hana quarantine tohonkhre haidi thaudu asinga se ayuk pung 8 makhairom tabada Thongju kendragi oina kono khongnang makhongda hangba quarantine center dagi haidiba miyoi asi lona senthoroktuna Moirangkhom mapada dukan amadagi pot leidingaida police yauna miyamna phabani hairi quarantine center dagi senthorok liba miyoi asi Basikhong wangkhai longman bidagi khumuksum nongyai koba miyoi amani hairi magtha asigi saje taraga marida Siliguri dagi Imphal da lakhibani hairi aduga Thongju asigi manungda leiba kono khongnang makhongda hangba quarantine center da quarantine torokhibani hairi magna quarantine center dagi senthorakpa matamda center aduda mathau toba volunteer singna tanarakpaga loinana singjumai police ta pau pirba matung Moirangkhomda mathau toduna leiba police personnel singna phagatuna lamfelda leiba RD wing da hangba quarantine center da sinakhibani hairi atopa maroiba pau manamu pokhaidriba ani suba lanjaugi bomb sing phanglei ngasi moregi mafam amada excavator na Laibak takthokpada pokhaidriba ani suba lanjaugi ariba bom sing phangle hairi pau sinhai ani suba lanjaugi pokhaidriba bom kungatare jauna tuan ba polam sing thengnakhibani polam sing adu hek thengnabaga lam adugi mapu kampu dongel sei kunthraga manga langnombek more ward number 9 de police na pau piduna lokhoran khibani bom adu bu more police ki ASI mangsa baitiena mafam adu da sangsilaktuna lokhot khibaga loinana pau sina phangba matam phawbada seksina ngak senduna thamli hairi Atopa maroiba pau manamu COVID-19 lan thengnariba BDF personnel sing laikhidabada lupa lakh yankhai gi sanpam ex gracer oina pigani CM tamthiraba laisat ama oiriba COVID-19 asi thengnanaba hotnabada mangjil thana village defense force BDF sing achoba thodang lauduna hotnari haiba Manipur sarkar na mek sing na khangi COVID-19 thengnabada BDF personnel sing laikhidaba thoklabadi ex gracer oina sanpam lupa lakh yankhai pigani haina Chief Minister N Birena phongdokhrei wafam asi ngasi pauksi asiga Chief Minister ga CM Secretariat hakthengna unaduna wari sanaba matamda phongdokhibane CM na hai BDF sing lising taraga sumnagi yankhaina Manipur gi law and order miyam gi punsi amade lanthum ngakpada natana COVID-19 thengnana ba hotnabada lawriba thaudang asi yamna sawi COVID-19 thengnana front line de thabak toriba doctor nurse health workers sing police amadi media gi miyoi singda laikhidaba tarabdi ex gracer gi senpam oina lupa lakh yankhai pigini haina sarkarna lauthokiba order aduda BDF singi su yauribani haiki CM na hai BDF singna matam kayadagi tanduna lakpa demand sing sarkarna thabak oina pangthokti haidura ngasi July 13 gi haunu khulai thadoktuna khongjang changsinba hokibasi sarkarna yamna luna lawi BDF singi honorarium matam nga sanana pinaba sarkarna pakhatpa yaba thaurang sing pakhatkani haiba wafamsu Chief Minister na phongdokpaga loinana changsileba khongjang asi handokpinaba su appeal tokhi atopa maroiba pau manamu jiribamda lockdown amadi curfew matam loikhrabasu sangdoklibra sangdoktabra miyamna khangdrei Jiribam district COVID-19 laisana positive oiba miyoi kya yorakpadagi sarkarna section thorangi thabak lokhatpa oina haukiba July 3 da Chief Secretary Dr. J. Suresh Babu na order ama thoktuna Jiribam district pumba lockdown amadi curfew lauthokiba lockdown amadi curfew asi July 13 ma phawba sanagani haina miyamda mayak sengna khanganki lockdown amadi curfew gi matam ngarang July 13 da loikhrabasu makha tana sangdokani sangdokloi haiba sarkar gi mari lenaba authority na Jiribam miyamda Khangandabadagi haujik miyamna awaba mayoknare maramaduna Jiribamgi district administration gi thabak phagi tabaga chapmanare haina su pausna makhatari loisilapda yamna nungaiba paw amakatang mayamda hapsaramge hayeng class 12 ki parikha haidoklagani TV channel lyric launch tawkhrei Council of Higher Secondary Education Manipur na lawa sayi asigi class 12 ki parikha gi phal hayeng lauthoklagani haina Education Minister Dr. T.S. Radesham na ngasi Secretariat leiba Minister gi office chamber da pangthok paw gi mifam amada haikrei Minister na hai parikha gi phal lauthokpada karigumba makhal gi asoi angam amata yaudana ba check tawbagi thabak sathaba loire hayeng soidana phal lauthoklagani haiki Minister na hai haujik lockdown maram oidana lamdam asigi mairoi sing school kaduna lerik tamba Khudong sadaba phangdaduna lairiba asidagi kohananaba Jio TV gi khuthangda lairik haina mingthonba TV channel ama haudoklei masi Manipur ahanba dedicated educational TV channel ama oiribane channel asigi khuthangda oja singna mahairoi singda lairik takpagi program thagani channel asina mahairoi da natana oja singda su aduki mati kanaba phangalagana su pawsina makhatana phongdorokli